ꯈꯗꯥꯡ ꯂꯦꯞꯅꯤ ꯈꯪꯗꯕ ꯕꯣꯔꯤꯁꯅꯤ ꯅꯣꯡꯃꯒꯤ ꯋꯥ ꯌꯥꯝꯅ ꯉꯥꯡꯍꯧꯗ꯭ꯔꯕꯗꯤ ꯇꯨꯝꯕ ꯌꯥꯗꯕꯤ ꯀꯥꯡꯕꯨꯗꯨꯅꯤ ꯇꯥꯝꯅꯥꯗꯤ ꯕꯣꯔꯤꯁꯀꯤ ꯋꯥꯍꯩꯁꯤ ꯌꯥꯝꯅ ꯆꯤꯡꯅꯈꯤꯒꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯕꯤꯄꯤ ꯄꯣꯛꯈꯥꯏꯗꯧꯔꯕꯅꯤ ꯕꯣꯔꯤꯁꯁꯨ ꯂꯦꯞꯇꯦ ꯃꯆꯤꯟꯗꯣ ꯃꯈꯥ ꯇꯥꯊꯔꯛꯏ ꯃꯤ ꯈꯔ ꯐꯨꯅꯔꯛꯄ ꯌꯥꯕꯒꯤ ꯆꯥꯡꯁꯨ ꯌꯥꯝꯅ ꯋꯥꯡꯈ꯭ꯔꯦ ꯍꯥꯏꯖꯔꯤꯕ ꯑꯁꯔꯥꯅ ꯌꯥꯔꯦ ꯈꯗꯥꯡ ꯆꯥꯛꯇꯤ ꯆꯥꯗꯦ ꯈꯗꯥꯡꯗꯤ ꯂꯤꯡꯈ꯭ꯔꯦ ꯕꯣꯔꯤꯁꯅ ꯑꯁꯦꯡꯕꯩꯅꯤꯗ ꯍꯣꯏ ꯋꯥ ꯑꯩꯅꯦ ꯋꯥꯒ ꯉꯥꯡꯖꯔꯔꯣꯏ ꯁꯣꯝꯗꯅ ꯅꯤꯡꯉꯣꯜꯗꯣ ꯈꯣꯟꯖꯦꯜ ꯈꯖꯤꯛ ꯋꯥꯡꯈꯠꯂꯛꯏ ꯀꯩꯅꯣ ꯈꯪꯅ ꯆꯥꯟꯅꯕꯅꯤꯅ ꯉꯥꯛꯇꯪ ꯆꯪꯉꯒ ꯂꯩꯕ ꯌꯥꯅꯤꯅꯅꯦ ꯈꯜꯂꯒ ꯆꯪꯕꯤꯔꯛꯄꯅꯤ ꯏꯕꯨꯡꯉꯣ ꯅꯕꯨꯛꯇꯣ ꯇꯣꯏꯂꯦꯠꯇ ꯂꯩꯕ ꯍꯜꯗꯣ ꯉꯥꯛꯇ ꯉꯥꯏꯔꯝꯃꯅꯤ ꯍꯣꯏ ꯉꯥꯏꯔꯦ ꯍꯥꯏꯕ ꯌꯥꯏ ꯃꯤꯁꯤꯡꯁꯦ ꯗꯤꯃꯥꯟꯗꯤ ꯐꯖꯅ ꯁꯥꯕꯖꯥꯠꯅꯤ ꯑꯦꯔꯣꯟ ꯇꯥꯁꯤꯟꯅꯗꯦ ꯃꯥꯅ ꯊꯣꯛꯄ ꯍꯥꯏꯔꯛꯏ ꯅꯣꯡ ꯍꯥꯡꯈ꯭ꯔꯦ ꯅꯌꯨꯝ ꯆꯠꯂꯣ ꯂꯥꯎ ꯍꯣ ꯑꯩ ꯅꯪꯉꯣꯟꯗꯅꯦ ꯐꯥꯔꯒ ꯀꯩꯁꯨ ꯂꯩꯔꯣꯏ ꯅꯨꯡꯁꯤꯔꯁꯨ ꯃꯔꯩꯗꯣ ꯆꯤꯛꯇꯨꯅ ꯃꯊꯟꯇ ꯍꯥꯏꯖꯩ ꯍꯦꯛꯇ ꯍꯥꯏꯗꯣꯛꯈꯤꯕ ꯑꯦꯔꯣꯟ ꯉꯛꯅ ꯀꯩꯃ ꯁꯤꯡꯈ꯭ꯔꯦ ꯍꯥꯏꯗꯤ ꯀꯩꯁꯨ ꯁꯠ ꯆꯠꯂꯣ ꯂꯥꯎ ꯅꯪꯁꯦ ꯀꯤꯖꯕ ꯑꯃ ꯌꯥꯎꯔꯛꯑꯦꯀꯣ ꯅꯤꯡꯉꯣꯜ ꯑꯦꯔꯣꯟꯒꯤ ꯃꯅꯥꯛꯇ ꯄꯨꯟꯅ ꯃꯌꯥꯏ ꯀꯥꯒꯤ ꯁꯣꯐꯥꯗꯨꯗ ꯐꯝꯃꯝꯕꯗꯒꯤ ꯐꯨꯛ ꯍꯧꯒꯠꯂꯛꯏ ꯍꯣ ꯆꯠꯈ꯭ꯔꯦ ꯏꯕꯨꯡꯉꯣ ꯁꯥꯎꯅ ꯒꯝ ꯑꯃꯨꯛ ꯊꯣꯛꯈ꯭ꯔꯦ ꯑꯦꯔꯣꯟ ꯍꯣꯏ ꯃꯥꯏꯍꯥꯏꯗ ꯇꯨꯃꯤꯟꯅ ꯐꯝꯍꯧꯔꯤ ꯕꯣꯔꯤꯁꯁꯨ ꯊꯥꯕꯜ ꯌꯥꯎꯅꯤ ꯍꯥꯏꯅ ꯀꯤꯁꯣꯔ ꯍꯣꯏꯗ ꯂꯩꯔꯤ ꯅꯨꯃꯤꯗꯥꯡ ꯆꯥꯛꯍꯟ ꯆꯥꯔꯕ ꯇꯨꯡꯗ ꯇꯥꯝꯅꯥꯅ ꯑꯁꯔꯥꯒꯤ ꯀꯥꯗ ꯀꯟꯅ ꯀꯦꯔꯤ ꯑꯁꯔꯥꯅ ꯀꯦꯕꯗꯨ ꯍꯩꯇ꯭ꯔꯒ ꯀꯦꯅꯕ ꯀꯧꯁꯤꯔꯣ ꯏꯅꯣꯝꯆꯥ ꯌꯥꯔꯦꯗ ꯍꯣꯏꯗ ꯏꯁꯥꯗꯤ ꯆꯝꯅ ꯀꯦꯕꯅ ꯍꯦꯟꯅ ꯐꯖꯅꯤꯌꯦ ꯑꯁꯔꯥ ꯎꯄꯨꯗꯒꯤ ꯐꯤ ꯃꯈꯜ ꯂꯧꯊꯣꯔꯛꯂꯒ ꯑꯃꯃꯝꯇ ꯇꯤꯡꯊꯣꯔꯛꯏ ꯁꯤ ꯑꯋꯥꯎꯕꯁꯦ ꯁꯤꯒꯤ ꯕ꯭ꯂꯨꯁꯦ ꯇ꯭ꯌꯨꯕ ꯃꯉꯥꯜꯗ ꯌꯥꯝ ꯊꯤꯅ ꯆꯥꯟꯅꯕꯅꯤ ꯅꯦꯚꯤ ꯕ꯭ꯂꯨꯁꯦ ꯁꯤꯁꯨ ꯐꯖꯕꯅꯤ ꯌꯦꯜꯂꯣꯅ ꯂꯝ ꯉꯥꯟꯕꯅꯤ ꯕ꯭ꯂꯦꯛꯁꯤꯁꯨ ꯐꯖꯅꯤ ꯀꯔꯝꯕ ꯄꯥꯝꯒꯦ ꯆꯥꯕꯣ ꯇꯥꯝꯅꯥ ꯐꯤꯁꯤꯡꯗꯣ ꯑꯃꯃꯝꯇ ꯌꯦꯡꯂꯒ ꯏꯅꯣꯝꯆꯥ ꯕ꯭ꯂꯨ ꯑꯋꯥꯎꯕꯗꯣ ꯁꯦꯠꯀꯦ ꯕ꯭ꯂꯥꯎꯁꯇꯤ ꯑꯩ ꯚꯥꯞ ꯑꯣꯏꯗꯦ ꯑꯝꯇꯁꯨ ꯂꯩꯇꯦ ꯏꯅꯣꯝꯆꯥꯅ ꯔꯦꯗꯤꯗ ꯊꯝꯃꯕꯅꯤ ꯕ꯭ꯂꯦꯛꯇ ꯑꯣꯏꯅ ꯇꯧꯔꯤ ꯕ꯭ꯂꯦꯛꯅꯅꯦ ꯏꯆꯟꯅ ꯆꯅꯩꯅ ꯏꯅꯣꯝꯆꯥ ꯕ꯭ꯂꯥꯎꯁꯀ ꯐꯅꯦꯛꯀ ꯁꯤꯃ ꯃꯆꯨ ꯃꯁꯥꯍꯜꯂꯒꯦ ꯑꯗꯨꯒ ꯁꯤꯅ ꯕ꯭ꯂꯨ ꯑꯋꯥꯎꯕꯁꯦ ꯁꯤꯒ ꯄꯥꯔꯁꯨ ꯌꯥꯔꯦ ꯑꯗꯨꯒ ꯀ꯭ꯔꯤꯝꯁꯤꯒ ꯑꯅꯤꯁꯤꯒ ꯑꯃ ꯈꯜꯂꯒꯦ ꯀ꯭ꯔꯤꯝꯁꯤꯅ ꯈꯖꯤꯛꯇꯪ ꯂꯤꯔꯦ ꯑꯗꯣ ꯐꯖꯕꯗꯤ ꯁꯤꯅ ꯍꯦꯟꯅꯤ ꯁꯤ ꯑꯣꯏꯅ ꯇꯧꯔꯁꯦ ꯍꯣꯏ ꯏꯅꯣꯝꯆꯥ ꯑꯁꯨꯝꯅ ꯂꯣꯏꯁꯤꯟꯃꯤꯟꯅꯔꯤ ꯂꯝꯄꯥꯛꯂꯣꯝꯗ ꯄꯨꯟꯅ ꯊꯣꯔꯛꯂꯤ ꯊꯥꯕꯜꯁꯨ ꯉꯟꯅ ꯍꯧꯕꯅ ꯄꯨꯟꯅ ꯆꯣꯡꯉꯝꯃꯤ ꯅꯨꯄꯥꯁꯨ ꯌꯥꯎꯅ ꯑꯁꯔꯥꯅ ꯆꯣꯡꯉꯨꯔꯣꯗꯅ ꯊꯥꯕꯜꯁꯨ ꯀꯨꯏꯔꯣꯏ ꯀꯨꯏꯅ ꯆꯣꯡꯉꯣꯏꯅꯦ ꯍꯥꯏꯕꯅꯤ ꯇꯥꯝꯅꯥꯗꯣ ꯈꯔꯁꯨ ꯏꯀꯥꯏꯅ ꯏꯅꯣꯝꯆꯥ ꯑꯩꯕꯨ ꯀꯗꯥꯏꯗ ꯄꯥꯏꯔꯨꯗꯣꯏꯅꯣ ꯕꯣꯔꯤꯁꯅ ꯇꯥꯝꯅꯥ ꯂꯥꯛꯑꯣ ꯑꯩꯒ ꯆꯣꯡꯉꯨꯁꯦ ꯕꯣꯔꯤꯁꯅ ꯇꯥꯝꯅꯥꯒꯤ ꯈꯨꯗꯥꯡꯗꯨ ꯆꯤꯡꯂꯒ ꯒ꯭ꯔꯥꯎꯟ ꯃꯅꯨꯡꯗ ꯆꯪꯃꯤꯟꯅꯈ꯭ꯔꯦ ꯁꯣꯝꯗꯅ ꯖꯣꯔꯖꯇꯣ ꯁꯨꯝ ꯈꯝꯕꯜꯂꯛꯏ ꯕꯣꯔꯤꯁꯇꯣ ꯂꯩꯁꯥꯕꯤ ꯑꯅꯤꯒꯤ ꯀꯥꯔꯛꯇ ꯆꯪꯉꯛꯏ ꯑꯗꯨꯒ ꯃꯔꯩꯗꯣ ꯊꯥꯖꯤꯟꯅꯔꯒ ꯂꯛꯅꯕꯣꯏ ꯀꯩꯕꯣꯏ ꯍꯥꯏꯔꯛꯏ ꯅꯩꯁꯥꯕꯤ ꯑꯩ ꯈꯤꯇ ꯄꯥꯏꯖꯒꯦ ꯅꯨꯄꯤꯗꯨꯁꯨ ꯍꯥꯏꯔꯛꯂꯤꯕ ꯈꯣꯟꯗꯥꯗꯨꯒ ꯆꯥꯅꯕ ꯃꯑꯣꯡꯗ ꯑꯗꯨꯝ ꯀꯥꯛꯅ ꯈꯨꯝꯖꯤꯜꯂꯛꯏ ꯌꯥꯏꯌꯦ ꯄꯥꯏꯕꯤꯌꯨ ꯕꯣꯔꯤꯁ ꯉꯛꯅ ꯊꯣꯏꯁꯨ ꯌꯣ ꯅꯪ ꯑꯣꯏꯔꯦ ꯆꯠꯂꯣ ꯁ꯭ꯋꯥꯏꯗ ꯄꯥꯏꯍꯜꯂꯣ ꯑꯝꯇ ꯑꯁꯤ ꯍꯥꯏꯔꯒ ꯄꯥꯏꯃꯤꯟꯅꯔꯤꯕ ꯃꯃꯥꯟꯅꯕꯤ ꯑꯗꯨꯒꯤ ꯃꯈꯨꯠꯇꯣ ꯆꯦꯅ ꯄꯥꯏꯁꯤꯟꯈ꯭ꯔꯦ ꯕꯣꯔꯤꯁꯅ ꯃꯅꯤꯄꯨꯔ ꯉꯥꯛꯄꯤꯅꯤꯅ ꯆꯠꯂꯨꯕ ꯃꯐꯝꯁꯦ ꯅꯪ ꯍꯦꯛꯇ ꯂꯩꯔꯝꯃꯦ ꯆꯠꯂꯣꯍꯦ ꯆꯍꯤ ꯑꯃꯒꯤ ꯑꯍꯥꯟꯕ ꯊꯥꯕꯜꯅꯤ ꯃꯥꯕꯣꯛ ꯍꯣꯏꯗ ꯂꯩꯔꯒ ꯆꯣꯡꯉꯤꯅꯦ ꯈꯪꯉꯕꯣ ꯊꯣꯏꯗꯤ ꯇꯥꯝꯅꯥ ꯎꯔꯨꯗꯕꯅꯤ ꯇꯥꯝꯅꯥꯅ ꯀꯧꯔꯛꯏ ꯑꯣꯏ ꯊꯣꯏ ꯉꯛꯅ ꯍꯩꯃꯥ ꯍꯤꯡꯆꯥꯕꯤ ꯅꯪ ꯑꯣꯏꯔꯦ ꯋꯥꯎ ꯌꯥꯝ ꯐꯖꯩꯌꯦ ꯕꯣꯔꯤꯁꯄꯨ ꯏꯟꯊꯣꯛꯂꯒ ꯅꯪ ꯑꯁꯣꯝ ꯄꯥꯏꯔꯣ ꯂꯥꯎ ꯇꯥꯝꯅꯥꯒꯩꯒ ꯆꯣꯡꯃꯤꯟꯅꯒꯦ ꯑꯁꯤ ꯍꯥꯏꯔꯒ ꯐꯠ ꯀꯟꯊꯣꯛꯂꯒ ꯇꯥꯝꯅꯥꯒ ꯄꯨꯟꯅ ꯆꯣꯡꯃꯤꯟꯅꯩ ꯊꯥꯕꯜ ꯂꯥꯛꯄ ꯅꯨꯄꯥꯁꯤꯡꯗꯨꯁꯨ ꯇꯥꯝꯅꯥꯅ ꯀꯣꯏꯇꯥꯟ ꯍꯦꯛ ꯇꯥꯟꯅꯩ ꯃꯗꯨ ꯎꯕꯗ ꯁꯣꯝꯗ ꯂꯦꯞꯄꯒ ꯂꯩꯔꯤꯗꯨ ꯂꯩꯕ ꯌꯥꯔꯛꯇ꯭ꯔꯦ ꯕꯣꯔꯤꯁꯇꯅ ꯅꯨꯄꯤ ꯃꯌꯥꯝ ꯑꯃꯅ ꯀꯣꯏꯇꯥꯟ ꯍꯦꯛ ꯇꯥꯟꯅꯩ ꯖꯣꯁꯁꯨ ꯃꯃꯥꯗ ꯇꯦꯛꯁ ꯊꯥꯖꯤꯜꯂꯤ ꯏꯃꯥꯁꯦ ꯇꯥꯝꯅꯥꯁꯨ ꯀꯧꯊꯣꯔꯛ ꯊꯦꯡꯈꯤꯅꯤ ꯊꯤꯟꯕꯤꯔꯒꯦ ꯑꯁꯔꯥꯗꯣ ꯇꯦꯛꯁꯀ ꯎꯗꯦ ꯊꯋꯥꯏ ꯇꯥꯅ ꯇꯥꯝꯅꯥꯅ ꯊꯥꯕꯜ ꯆꯣꯡꯂꯤꯗꯨ ꯅꯣꯛꯐꯦꯠ ꯌꯦꯡꯖꯩ ꯏꯔꯥꯡ ꯐꯕꯤꯅꯤꯅ ꯅꯨꯄꯥꯅꯒ ꯋꯥꯔꯤ ꯁꯥꯖꯟꯕꯤ ꯇꯧꯕ ꯎꯕꯗꯨꯗ ꯅꯣꯛꯆꯔꯤ ꯄꯣꯠꯅꯤ
George to amu call toksili. Kingak padudani Asarasu phone du yengi. Miss call takre. WhatsApp ki text to uraduna pai. Aduga halli. Ngaktang song zakisano. Ay nga napagana thilangi. George to text to paranga iya mukari. Boris ta mo call toksili. Aduwa mado pakna pairakte. Hanjin tawbadasu pairaktre. Upai lete sauning na thabal du yengli. Mamaida Boris to thoraktuna magi manakta changi. Thabal chonglubagi humang susri aibaktagi sintharakli. Boris na. Hoi masire. Nupine na kwai tanar ine. Aina tana doda. George na. Tanay ma chongso. Kaygino. Nangonda ina tek sam thaki bani adu paluso. Mi ngaktang songzaba sidaga khaman male. George to saurana kumai. Chata salo. Boris to George na sarok padudani. Hoi. Tamnagi manakta changalanga phone to pisili. Tamna su text da iri do parekli. Aini I karak tuin ne yam thuna thoraga yumda thimiro hailo. Khangno hengnong lingi adubu khangzili. Text to amu phathasili. Tabro aina ise. Tamna su halli. Hoi. Boris ta phone do piri aduga thoida satlagi hainaba khoyeng yingli adubu udre. George to text to paranga khara hek ingi. Tamna su rauna ma chonglamaga thorake tawi. Adubo paiminari banu paduna adum phazili. Ngaksong kisi thokino. Amu changake. As hoi. Tamna tholakpada Asarana. Warabu chabo. Mamai gado tap na thopiri. Aduga ising bottle ama pinaga. Khara taksilose. Aduga ngak chongoso. Inomcha ai wari tumlingi. Isi ai noi kakada hairoge. Thinbirege lao. Yumlom da hana chango kise. Inomcha sumaina sumhan krage. Ay yum noina hongdo urange. Aduga haye pirol se thilage. Pirol do di inomcha na setna deda. Ado nang manungai gadro sumaina han madubo. Kashu toroi yam la pasuna tabanina. Hoi pare. Ay noi kakada call torge ko. Mas asom site da thabali ngamni. Hoi inomcha. Asarana kisor kauduna George yauranga. Punna mayomlomda thinbirei. Thabasu tumamdri. Masa ngaiduna leiramni. Makhoi mari changakpadada. Hema yam ngalina thabalga amta chongaktrabo. Asarada. Ho wari aiding hak chong khona haibani. Thabasu noi. Dihe sinanida ijemsi. Asarada inamsi korongbadagi ijemsi oina thabasu kaure. Kishona. Fare Jackson na lairo ko ay ko'y suhan krage. Hoy mo. George na. Ma, chalo hige. Tabana. Hoy. James yambong sumnay sa horage. Asarana. Fare thongga se lonsin loro ko. Makoy humdo punna thok minakre. Mama machado so kay tamnagi mapimarol hongdok mine. Loiraga mamay mimita thoklaga tongba changnakre. Somda Facebook te erondo kay sum yingli. Ningol gi post ama thengne. Ningol ga friend oina banina post to thengnarakpani. Post na. Sel pai ba mino usitaba sa usiteda. Yong haisini yong. Comment su sum matang patharai. Bye kanano. Ningol na reply do halli. Mami pandaba yong ama lei. Kidorage. I kaba adunani. Haha, bye. Kanada kay harino. Sel parina mi usilaktaba. Hais amaduro. Madumadi ningol na luna tinaba maruk mali. Wari kup na khang badong na dawri. Ningol so lang no haibagi emoji amagi reply hali. Reply do so ngopagi emoji ma thazilai. Ningol so khasi ikai na ngopagi emoji ma reply hali. Erondo nokning lura mali nokfe tawri. Aduga ningol na thagaliba post mayamdo yam bit leina mathang yingli. WhatsApp ki text dani. Josna. Tumaba. Tungi tawri. Iruzamra. Kaygino.
Irung luzadраsu nakuto singna sasaramdu. Kege. Nupa kya nano muna pare no singnamdu. Tamna text to paraga noi. Aduga reply amu halli. Haige yauna. Thaba khununga yama. Khopak sani matungna thabaga chongaloi. Aidi mo oiraso khra pubiyona haige toraga. Jayam ni reda. Haying aigi nakta lairadi aigi ka manungna ne solon silaga thamdoini. Is ngambireda. Adagi aina sathoaso pocket hapaga pura chatoini. Tamna nopagi emoji ma halli. George minok tuda tori ngauri haibagi emoji ma halli. Tamna so confused satpagi emoji ma halli. George so lapai thopi emoji ma pirei. Tamna na matil khumaga nokpagi emoji ma mu thazilai. Tamna text amaga mu thazilai. Tumningi. Ngai khoda. Wari chongomagi. George laknari. Tumbaga su ayaroi. Tamna su pomthokpagi emoji ma halli. George reply yenglaga nokmi. Tumu. Good night. Sweet dreams. Love you. Text to paraso hanre. No fit mon maya ga thamkre. Aduga adum tumthakre. Somdana. Milina. Asing mana ina haise. Thazaw moini koinare. Makoini koinare habase phasana confirm oirabani. Ahal singna budi khangjaba. Adubo imungani si yang close oina loinai. Milina ngasi tamna thabal lakpa amandi George ka tamna gi maramda sroda pau loina tamli. Milina. Yam thuna wa khana bana fani ko. Adu natradi nangna sagni badalando ninkhai sarsani. Suru kalakpa sounding bani ma pursilai. Fai. Suru kanano haibadu chapchana khangan badari. Milina. Khara khangalo. Aina to mina lei tho basina aige soiboi. Fai. Sidaidi aina to mina lei roi. Parese aisu thabal chong bai wari tumagi. Hoi thamo. Phone thamna khre. Adubu suru Milina tamlama paudam sina. Puni wakhal animak saning tadre. Phattabagi kalakpagi magi oiba fangnaroidra haibagi wakhal sina. Makokok chawbi karaklabani. Phamungdagi fu hogalaga thongnaromda thorei. Ahing ni khangda laung hangdoktuna. Aying manushina maithongda phuzilhali. Hainaribani afaba phattaba mi khudingmaki marukni mahausa madi. Aigi mi gi haibaleti khudingmakini mahakti. Wakhal phathaba ngamdabi surogi su oiri. Aying manushit amamba saktam mana maro. Hayone, aina khalibase lalabra. Adubu ma yaudradi. Mana topaga luhongkradi. Ayam wani, ayam kamni. Ay khangba sangamai. Aduna ay thamoina pamba thabak se tawba tabani. Yausangi numit mangani chanba aroiba numito. Tamnaga George ka mafam amada makoy ani khak langmini. Ngasina ahanbani makoy ani khak asamna ingna koirakpasi. Gardagi kumtharaklaga khasik laptakna chathorei. Animak lepminaranga mahusagi phajaba masakpu yengli. Yengna George na tamna kaurei. Tamna. Aiga loina na Germany satkrasira. Tamna ngakpana George ta khanglei leisinai. Mangaktamak aduga hangai. Kaino nang saturabo. George so wazara yengli. Mangaksu yauna nomlaga khumai. Pabunga puna salani. Barkyani haidoktisini. Tamnada yenglambadagi amo ahangma mahusa marakta yengkri. Sumdringna aduga khumai. Haidoktrasu exam result khangagumani. Pabungna maga puna sarkrase hai. Tamna wa haidu tabada khangnu nungairaktre. Apokni nushirei. Khazak luktaranga hairei. Adudi puksiksi orani. Nangna chatkan malambi. Nangi laikai. Nangi yu. Aikhoi dukan mamagi pampam siso. Kapani. Nang lakpiraroina. Jorso tamna romda laisilai. Aduga luktaranga lairibi. Tamna da nushini yinglaga hairei. Barakta tholok toishini. Master so
ꯑꯥꯗ ꯑꯗꯨꯝ ꯇꯧꯊꯔꯒꯦ ꯍꯥꯏꯔꯅꯤ ꯖꯣꯔꯖꯁꯨ ꯅꯣꯛꯐꯦꯠ ꯇꯧꯅ ꯈꯨꯝꯃꯛꯏ ꯃꯥꯁꯇꯔꯅ ꯍꯌꯦꯡ ꯅꯨꯄꯤ ꯊꯤꯔꯀꯥꯟꯗ ꯇꯥꯝꯅꯥꯁꯨ ꯃꯤꯂꯨꯗ ꯇꯨꯡꯂꯤꯕ ꯄꯤꯗꯨ ꯁꯤꯟꯊꯔꯛꯇꯅꯕ ꯃꯃꯤꯠ ꯑꯃꯨꯔꯛ ꯑꯅꯤꯔꯛ ꯎꯏꯁꯤꯜꯂꯒ ꯈꯥꯡꯒꯠꯇꯨꯅ ꯅꯣꯡꯈꯠꯂꯛꯏ ꯑꯩ ꯏꯁꯥ ꯃꯇꯤꯛ ꯆꯥꯗ꯭ꯔꯤꯐꯥꯎ ꯌꯨꯝ ꯄꯥꯜꯂꯣꯏꯀꯣ ꯃꯥꯁꯇꯔ ꯂꯣꯏꯈꯤꯅꯤ ꯑꯗꯨꯒ ꯂꯦꯛꯆꯔ ꯑꯣꯏꯈꯤꯅꯤꯌꯦ ꯑꯩꯈꯣꯏꯗ ꯂꯩꯔꯀꯥꯟꯗ ꯑꯗꯨꯝ ꯌꯥꯕꯗꯨꯕꯣ ꯇꯜꯂꯤ ꯀꯩꯁꯨ ꯑꯩ ꯏꯁꯥ ꯃꯇꯤꯛ ꯆꯥꯗ꯭ꯔꯤ ꯐꯥꯎꯕ ꯅꯣꯏ ꯌꯨꯝꯗ ꯂꯥꯛꯀꯦ ꯈꯟꯗꯤꯌꯦ ꯑꯩꯈꯣꯏꯒ ꯅꯣꯏꯒꯗꯤ ꯌꯦꯡꯅꯕꯗ ꯑꯩꯈꯣꯏꯅ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯅꯣꯞꯄꯤ ꯑꯗꯨꯒ ꯑꯩꯒꯤ ꯏꯁꯥꯒꯤ ꯄ꯭ꯔꯣꯐꯦꯁꯟ ꯑꯃ ꯂꯩꯖꯔꯒ ꯏꯁꯥ ꯃꯇꯤꯛ ꯆꯥꯔꯦ ꯈꯟꯖꯔꯕ ꯃꯇꯝꯗꯨꯗ ꯑꯩ ꯂꯥꯛꯈꯤ ꯑꯗꯨꯗꯤ ꯑꯩꯗꯤ ꯅꯪꯅ ꯌꯥꯝ ꯀꯨꯏꯅ ꯉꯥꯎꯍꯟꯕꯤꯗꯣꯔꯦ ꯑꯁ ꯌꯥꯝ ꯋꯥꯅꯤ ꯊꯃꯣꯏꯁꯤꯁꯨ ꯀꯨꯏꯅ ꯄꯣꯊꯥꯐꯝ ꯈꯪꯉꯣꯏꯗꯣꯏꯅꯤ ꯇꯧꯔꯤꯁꯦ ꯇꯥꯝꯅꯥꯗꯣ ꯇꯨꯃꯤꯟꯅ ꯅꯣꯛꯏ ꯀꯩ ꯋꯥꯇꯥꯅꯣ ꯑꯗꯨꯕꯣ ꯏꯀꯥꯏꯗ ꯃꯥꯜꯂꯤ ꯑꯗꯣ ꯅꯪꯅ ꯆꯠꯅꯤ ꯍꯥꯏꯁꯦ ꯆꯠꯇꯕꯁꯨ ꯌꯥꯗꯕꯅꯤ ꯑꯗꯨꯕꯨ ꯅꯨꯡꯁꯤꯔꯨꯕ ꯀꯧꯕꯅꯤꯅ ꯍꯦꯛꯇ ꯄꯨꯛꯅꯤꯡꯁꯦ ꯅꯨꯡꯁꯤꯔꯛꯄ ꯇꯥꯝꯅꯥꯒꯤ ꯃꯈꯨꯠꯇ ꯃꯥꯒꯤ ꯃꯈꯨꯠꯇꯣ ꯁꯝꯖꯤꯜꯂꯛꯑꯒ ꯆꯦꯅ ꯄꯥꯏꯁꯤꯜꯂꯛꯏ ꯑꯩ ꯆꯠꯇꯤ ꯆꯠꯅꯤꯡꯗꯦ ꯂꯥꯞꯅ ꯏꯕꯥꯅꯤ ꯆꯦꯜꯂꯁꯤꯔꯥ ꯇꯥꯝꯅꯥꯁꯨ ꯃꯈꯨꯠꯇꯨ ꯀꯟꯊꯣꯛꯏ ꯑꯗꯨꯕꯨ ꯑꯃꯗꯨꯁꯨ ꯊꯥꯗꯣꯔꯛꯏ ꯊꯣꯛꯇꯤꯕ ꯀꯣꯛꯇꯣ ꯑꯉꯥꯡ ꯃꯆꯥ ꯌꯥꯝ ꯃꯥꯜꯂꯤ ꯅꯪꯅ ꯐꯕ ꯃꯤ ꯑꯃ ꯑꯣꯏꯔꯛꯄꯗꯨꯅꯤ ꯑꯩꯅ ꯄꯥꯝꯃꯤꯁꯦ ꯑꯩ ꯑꯐꯥꯎꯕ ꯃꯤ ꯑꯃꯗꯤ ꯁꯣꯏꯗꯅ ꯑꯣꯏꯔꯛꯀꯅꯤ ꯑꯩꯅ ꯆꯍꯤ 6 ꯂꯩꯔꯣꯏꯗꯣꯏꯁꯦ ꯃꯁꯤꯒꯤ ꯃꯅꯨꯡꯗ ꯑꯩ ꯏꯁꯥꯒꯤ ꯀꯔꯤꯌꯔ ꯑꯃꯗꯤ ꯁꯦꯝꯍꯧꯒꯦꯅ ꯈꯜꯂꯤ ꯑꯗꯨꯒ ꯅꯪꯕꯨ ꯃꯤꯌꯥꯝꯃꯥꯡꯗ ꯁꯛ ꯇꯥꯛꯀꯅꯤ ꯐꯖꯕ ꯂꯛꯇꯒꯤ ꯏꯪꯅ ꯂꯦꯝꯖꯔꯤꯕꯤ ꯂꯩꯔꯥꯡꯁꯤꯡꯒꯤ ꯂꯛꯇꯒꯤꯁꯨ ꯊꯣꯏꯅ ꯐꯖꯔꯤꯕꯤ ꯑꯎꯕ ꯈꯨꯗꯤꯡꯒꯤ ꯊꯃꯣꯏꯕꯨꯁꯨ ꯁꯨꯝꯍꯠꯂꯤꯕꯤ ꯑꯋꯥꯠꯄ ꯑꯃꯠꯇꯁꯨ ꯂꯩꯇꯅ ꯁꯦꯝꯕꯤꯕ ꯃꯄꯨꯅ ꯁꯦꯝꯂꯛꯂꯕꯤ ꯇꯥꯝꯅꯥꯁꯦ ꯖꯣꯔꯖ ꯑꯩꯒꯤ ꯊꯃꯣꯏꯗ ꯃꯇꯝ ꯆꯨꯞꯄꯒꯤ ꯑꯣꯏꯅ ꯂꯥꯠꯇꯨꯅ ꯊꯝꯖꯔꯤꯕꯤ ꯑꯩꯒꯤ ꯄꯨꯟꯁꯤꯒꯤ ꯈꯣꯡꯂꯣꯏꯅꯤ ꯑꯩꯒꯤ ꯊꯋꯥꯏꯅ ꯑꯃꯨꯛꯀꯁꯨ ꯍꯥꯏꯔꯛꯏ ꯑꯁꯦꯡꯕꯅꯤ ꯇꯥꯝꯅ ꯑꯩꯒꯤ ꯍꯛꯆꯥꯡꯁꯦ ꯁꯤꯈꯛꯅꯤ ꯑꯩꯗꯤ ꯃꯤꯍꯨꯜꯁꯤꯁꯨ ꯅꯪꯒꯤ ꯑꯣꯏꯔꯤ ꯋꯥꯈꯜꯁꯤꯁꯨ ꯅꯪꯅꯤ ꯊꯃꯣꯏꯁꯨ ꯅꯪꯅꯤ ꯂꯩꯇꯣꯜꯁꯤꯗ ꯄꯛꯂꯤꯕ ꯋꯥꯍꯩꯁꯤꯁꯨ ꯅꯪꯅꯤ ꯅꯪꯉꯣꯟꯗ ꯊꯣꯜꯂꯝꯕ ꯃꯤꯡꯁꯦ ꯌꯥꯝ ꯆꯥꯟꯅꯩ ꯌꯥꯝ ꯆꯨꯅꯩ ꯇꯥꯝꯅꯥ ꯃꯄꯨꯅꯤ ꯅꯨꯡꯁꯤꯔꯗꯨꯅ ꯃꯄꯤ ꯔꯥꯆꯦꯜꯂꯛꯏ ꯖꯣꯁꯅ ꯃꯄꯤꯗꯨ ꯅꯨꯡꯁꯤꯅ ꯃꯈꯨꯠꯅ ꯑꯃꯅ ꯇꯩꯊꯣꯛꯄꯤ ꯁꯝꯂꯤꯕ ꯃꯈꯨꯠꯅ ꯑꯃꯗꯨꯁꯨ ꯊꯥꯗꯣꯔꯛꯇꯦ ꯆꯦꯟ ꯑꯗꯨꯝ ꯄꯥꯏꯁꯤꯜꯂꯤ ꯅꯪꯅ ꯀꯞꯄꯁꯦ ꯑꯩ ꯅꯪꯕꯨ ꯅꯨꯡꯁꯤꯕ ꯈꯪꯍꯦꯟ ꯍꯦꯜꯂꯤ ꯅꯪꯒꯤ ꯃꯤꯠꯀꯤ ꯄꯤꯁꯤꯅ ꯑꯩꯕꯨ ꯅꯪꯒꯤ ꯊꯃꯣꯏꯗ ꯀꯌꯥꯝ ꯂꯨꯝꯅ ꯈꯟꯖꯕꯗꯣ ꯇꯥꯛꯄꯒꯨꯝꯁꯨ ꯇꯧꯏ ꯅꯪꯅ ꯑꯩꯕꯨ ꯅꯨꯡꯁꯤ ꯎꯠꯂꯛꯄ ꯅꯇꯧ ꯈꯨꯗꯤꯡꯅ ꯑꯣꯏꯍꯟꯕꯅꯤ ꯖꯣꯔꯖ ꯑꯩꯗꯤ ꯑꯉꯥꯎꯕ ꯅꯨꯡꯁꯤꯕꯤ ꯃꯥꯒꯤ ꯃꯤꯠꯀꯤ ꯄꯤꯗꯤ ꯎꯅꯤꯡꯗꯦ ꯇꯥꯍꯟꯅꯤꯡꯗꯦ ꯍꯥꯏꯅꯩ ꯑꯗꯨꯕꯨ ꯑꯩꯗꯤ ꯅꯪꯅ ꯑꯩꯒꯤ ꯃꯔꯝꯒꯤꯗꯃꯛ ꯁꯤꯟꯊꯔꯛꯄ ꯑꯣꯏꯕꯒꯤꯔ ꯈꯪꯗꯦ ꯅꯇꯧꯁꯦ ꯑꯗꯨꯝ ꯎꯅꯤꯡꯉꯦ ꯅꯪꯒꯤ ꯁꯤꯒꯤ ꯅꯇꯧꯁꯦ ꯑꯩꯕꯨ ꯅꯨꯡꯁꯤꯕꯒꯤ ꯅꯇꯧꯁꯦ ꯇꯥꯝꯅꯥꯗꯣ ꯃꯈꯣꯜ ꯅꯤꯛꯅꯤ ꯂꯤꯛꯂꯤ ꯌꯥꯔꯦ ꯃꯈꯥ ꯇꯥꯔꯅꯣ ꯑꯩꯒꯤ ꯃꯤꯠꯀꯤ ꯄꯤꯒ ꯑꯝꯇ ꯁꯨꯡꯕꯤꯔꯛꯑꯅꯣ ꯄꯤꯅ ꯑꯩꯉꯣꯟꯗ ꯌꯥꯎꯔꯒ ꯁꯨꯡꯕꯗ ꯅꯪꯅ ꯁꯨꯡꯂꯤꯁꯦ ꯀꯩꯒꯤꯅꯣ ꯖꯣꯁ ꯅꯣꯛꯃꯤ ꯍꯥꯏꯔꯛꯏ ꯀꯩꯒꯨꯝꯕ ꯏꯕꯥꯅꯤ ꯃꯤꯁꯑꯟꯗꯔꯁꯇꯦꯟꯗꯤꯡ ꯑꯃꯗꯒꯤ ꯁꯥꯎꯅꯔꯦꯅ ꯈꯜꯂꯣ ꯑꯩꯅ ꯅꯪꯕꯨ ꯊꯤꯅ ꯉꯥꯡꯂꯕꯁꯨ ꯂꯥꯞꯈꯤꯅꯕ ꯀꯟꯅ ꯍꯣꯠꯅꯔꯁꯨ ꯅꯪ ꯂꯥꯞꯈꯤꯅꯨꯀꯣ ꯑꯗꯨꯝ ꯂꯦꯡꯗꯅ ꯂꯩꯕꯤꯌꯨ ꯑꯩꯉꯣꯟꯗ ꯃꯇꯝ ꯄꯤꯕꯤꯌꯨ ꯄꯨꯟꯁꯤ ꯆꯨꯞꯄ ꯑꯩꯕꯨ ꯑꯗꯨꯝ ꯅꯨꯡꯁꯤꯕꯤꯌꯨ